ngasi numida wara phongkiba tongan manipuri sikungsing amasung thokiba thawdawa thoksingdagi maruibi I pausing mayamda thamjagi ahanbada kanglai pakki maira dagi lakusaraga Kuki militant singna singmai nongthongbanda bom amadi numai kapsilaktuna landasilakhre ngasi ayuk pung 12 minute nifuga mangaram taba matamna Imphal West ki Singmai police station ki manung sanba Singmai nongthonban torel khunung Kuki militant singna bom amadi numai kapsinduna landasilakhre Madura Torel Kununda Nung Legway Pek Pikitabak Toramba, Gari Singamadi Mio Sing Sen Kanara Crari. Kuki militant Singaduna, Pailen Kuki Kulamadi, Loa Sagal Kuki Kulrom Dig Ayupung Tarama Togami, Nifuga Mangarum Taba Matana Bomb and Torel Kun Kapslaki, Luina, Nungay round Kiamas Leptana Kaptraki. Taudo Dura Maramoega, Semi Torel Nung Legway Pek Pikitabak Suramba, Simi Sing Sen Kanaraki. Taudo thokle haibagi pau phangmari ki Manipur Rifles amani BDF ki combined team amana tural khunung da sangsilatuna ngak sembi ki thabak satakhi sairak aduda ngasi nungthil pung amaga makhairam taba matamna Kuki militant singadana pom amaga amuk kapthrakhi loinera nungmai round kya amas kapslakhi adi Taudo asi thokle haibagi pau phangmari ki khulngak liba khunja sing amadi Sangmai police ki kangbu su thaudok thopam da sangsinuna yengsingki khulngak pa khunja volunteer singi maike digidi handru nongmai kapki balaiti makatana khulngak liba khunja volunteer singna mafam adu ngak senbagi thabak sa thari hainisu pau sida makatari amaromdana soibam Sharat Kumar mihat ka mari lainana JSC semkhre mihat pa gauksang pungkun ga mari gi manunu faganaba akan badabi tawri Jeribam gi sorok atingbi khunawdagi soibam Sharat Kumar singa sai humfuga mga apakmalai khidrab es Baba hal singa bungara Kuki singna fadana pukraba matung miyathina halaga hondoklam khiba thawdo aduga mari lainana Joint Action Committee JAC ama semkiba ka loinana warep kya lakhre ke sasika da singa bu JAC ki convener oina khankhre hairi ngasi ayuk Jeribam khunaw community hall da puzzle club amadi Kanglaisa Club anina sinduna Jeribam da leiba Civil Society Organization amadi club singi mihut sing yauna mifam ama pangthokhibaga loinana JAC for brutal killing of soibam Sharat singa semki by Susikanda singana mifama pu oiduna pangthokhiba mifam aduna JAC gi member taraga mathoisu yetnaba leitana khankhibaga loinana mifam aduna warep kya su lokre haidi warep singa dudi soibam Sharat Kumar singa bu hatpada sina bani haiba Paitol Village tagi Mr. Gauksanga loinana magna sizinakhiba Bolero gari registration number AS27A 2905 pungkunga marigi manungna fagatuna logoeba serakpiba miat papu thoktriba phawa asibak sang lodaba Jeribam district ki sep oidaba mafam singda matik chana security thambiba Jeri Imphal lambida maitei sing free movement ohenba leikhidrabagi imungna government ki job ama piba amasum compensation oina lupa lakh tara piba hairiba warep kaya singa si thabak oina tawbiraknaba Manipur gi chief minister yauna mari lainaba local MLA authority singda memorandum pishinba haibisini hairina su pau sina makatari Atopa pau madana pot huran bani singnaba miyoi marina sakidar da thangna thilamle sakidar na nungmaina kapada huran ba masokre ngarang numidang pung tara makhairam taba matamna Kaksing police station gi manung sanna Kaksing municipal council gi solid waste management treatment plan gi sakidar oiriba miyoema treatment plan adu da pot huran musanglakpani hain singnaba miyoi marina saina kanduna phuba mari thangna thinmadegi aso apanangkhre hari soklaba sakidar adu gi maming mayang lambam Rameshwar kawi Kaksing paji lekai degini magna hanma leitana double barrel numai puthok tuna huran bani hariba miyoi mari aduna nongmaina kapada miyoi ama makhongna panduna soki hari huran bani hariba miyoi singadu mafam adugi miyoi singamadi Kaksing da leiba Arambai Tengol unit ki miyoi sing thawdok thokpham na sangsilaktuna fana bahona bada amambagi khudong chaba lawduna marak nakpada leiba singna sanghakhibadagi phaba ngamhaudre hari soklaba sakidar mayang lambam Rameshwar khudakta Kaksing district hospital da pukhatuna lengki adubu mahak puksepta thangna khara khettuna amadi khut ki sarukta khara sokpana tana ate aso apan yawkhidi thoidokna khudong thiningai oidi haina ahan begi oina layengsa tharaba matungna hospital dagi discharge torakre hari panmaya bari hariba Kaksing municipal council ki makhada leiba solid waste management treatment plan asida mamang sahida su miyoi khrana pot huran khibegi thaudok thokhiba leiri hari atopa pa omana Jeribam gi periphery area da leiba mitei sing Jeribam district headquarter da sengkhanakre
Ngara numidang Ziribam district ki Marfugotare Suba CRPF ki camp ki manakta leiba Khasiya Punji da leiba masagi inkhol sakhiba Ziribam Sorok Ating Bidagi Soibam Sarat Kumar Singha say humfuga mangabuk Kuki oigani haina singnaba miyoi sina faraba matungda thangna yanduna halaga hondolamba thawdo dugi matungdagi Zeribamda miyamgi asauba iho horakre Zeribam district magistrate na thokba order amagi matungina pamdaba hingsa gi thawdok sing thoktanaba Zeribam district pumba curfew thamjinkhre hari Amaromda irang asi chapthorakpa yabigi phibam leibadagi Zeribamgi matai thangba periphery area da leiba mitei sing masa masagi mayum thadoknaduna haujuk Zeribam district headquarter da senkhanaraklai haidi khudaki oina Zeribam ima market relief camp hangdoktuna sangjafam pikre loinana sapagadaba maphamda relief camp khara amas hangtona ba Zeribam district administration thabak lokhat paukre Zeribam da leiba marfugotare suba CRPF ki kangbu nangasi Zeribam gi lamtai khunau da leiba ahal amadi nupi angang punamak makoigi garida Zeribam district headquarter tamna pukhalakre curfew na maram oidru ngasi irai numit asi Zeribam kaithel phamba numit oikhiye dubu curfew na maram oiduna kaithel kana khidre miam chatok chasin tawna khidre security gi kangbu na pamdaba thakdok thoktana bangak senbagi akan mathabak lokhatkre haidi amaram na ngasi ayuk pung 10 rom tarakpa matamda Zeribam district ki manungsana laisabi thonda Farmhouse ama Kuki ni Chingnaba miyoi singna bomb sijinaduna thugaikhre loinana laisabi thon asimaktada leiba mitei gi Dukan ama su Kuki ni Chingnaba singna mai tharamne haidi atopa pawmana Narendra Modi bu parliamentary party ki lusingbu oina khankhre BJP ki lusingbu Narendra Modi bu ngasi BJP parliamentary party ki lusingbu oina khankhre Parliament ki Central Hall ngasi pangthokiba NDA Parliamentary Committee gi mifamna makhatana Narendra Modi bu NDA Parliamentary ki lusingbu oina madi Lok Sabha ki leader oina su yetnaba yawdana khankhre Narendra Modi bu India ki ohumlak super prime minister oina su lakliba noaiju numita wasak lawgani wasak lawbagi thoram numidang wairam pung taruk taba matamda pangthoklagani BJP na lusingba anauba government ama amuk siamnaba hayeng Narendra Modi na India ki President Draupadi Murmu ga unaduna government siamnaba ayiba warol ama pisilagani hari ngasigi mifamaduda NDA gi mapungoina mapang wariba political party ki lusingba sing BJP gi makok thongba lusingba sing amadi NDA na government party state singi MP minister amadi party ki president sing su saruk yakhi atopa pawmana Peace Committee ki marumda Zeribam ki mitei sing tumna hanaba thaurang labra folks ngarang Zeribam district ki sorok ating bidagi soibam Sarat Kumar kauba masagi sai humfurom suraba miwema laisabi thonda liba masagi farm da thabak suba sakhiba miwesina halakpagi lambi Khasiya Punji manaktagi Kuki kulai paibisna fadana pukraba matungda manak nakpa Molargaw singi mafam amada mihathina halabaga asi baksang oina fangkiba Nungkhalda leiba mitei gi yum ama mai tharamba laisabi thonda leiba case Janiki X adakhya gi farm ama mai tharamba gi thagdok singa si Federation of Civil Society Organization Fox Manipur akan mamong na condemn tawi amadi tarai na lawde hadi Fox ki secretary publicity and relation Neris mangang na press thatholak pa chirol asina hari badi Sahi helaba lana sina horak padagi community kayana nungsi sandana leminara Zeribamda district administration district police Assam Rifles civil society organization ki leaders sing amadi community leaders sing yawa peace committee CM ingta papurana pahona dunu laki peace committee asida mitei singna thajaba su thamki adubu laibak thibadi Kuki kanglukki miyoi singna tattana mitei singi mathakta khatnaba hautuna laki haidi panba yabadi Kaifundai da hoki basahi da mitai driver ama tamthina furak palekre masida sunatana lamtai khunogi area da nongmay amadi bomb kapsilaktuna misa miyam na aki akhang poghanbagi thawdok sing lekre sei sigi mars kungani pand lamdai khunog da leiba hawam mani kumar kauba miyo amagi dukan ahum bomb plan tawduna tumna thugai khibaga loinana asigumba terrorist ki thawong kya ko ki kulai pai bising mitai singi mathakta satharabasu peace committee gi maru eba thawdang lawriba district administration police amadi Assam Rifles na makoi sing adugi mathakta logi eba thabak amata lokataba haibisi peace committee gi marumda Zerida leiba mitei sing asi tapna tumna hatnaba aron ma thawrang ama satharabra haibigi singnaba Fox ta fawi hadi
Amarom Kuki Kulai Pibis in the Zeribam, Lamtai Kunu Amadi Tuan Mapam sing the Kundari Bamita sing Gimatakta, Sataragli Bamihat Mipungi Tawong Singashina, Wakal Singnaba Mapauri, Basiko Hanaba Amadi, Miam Gipunsi, Lantum Ngnaba, Lamtai Kunu Amadi Ziri Gimita Ising and Namnataba Mapam Singa, a hand is that forcing deploy Taunaba Taurang is that Home Department, Kutaka Tabak Lokadabani, Karigoma District Administration, District Police Amadi. State asigi Home Department mitagi kulsing ngaknaba thabak lokalakta tarabadi zerigi miyamna isanga thokchana ba lokalakpa thabak singda ayat apan pibi yaro henasu sirol asida pali amaromna Kuki singna thamliba demand hektamak pithokpa yaba oide Chief Minister Manipur ki Chief Minister nang thombam beren amadi BJP Manipur Pradesh ki President Sada ngasi Delhi da pangthokadabe ANDA Parliamentary Party ki mifamna saruk yaruna bagi damak Delhi da thongkhre Lok Sabha Mikhal ki fol lakthokraba matungda Chief Minister N Beren Thasi ki mangada Delhi da satluraba matung ngarang amuk hatu Imphala thulaklam laga ngasi amuk party ki state president ki loina Delhi da sangkhibani Chief Minister ki Delhi khongsat asigi mari laina local TV channel amada phongdokhibada Lok Sabha Mikhal da BJP na sit animakta maithi banangba asida mahak hainingdre haiduna Center ki lusingba singda phongdok lubada Manipur gi di supnagi sit ani khakta maithi bani UP Haryana amadi Maharashtra da BJP na aduki matik sauna maithi banangli bani haina pungning thawalakhi maki khongsat asida miyamna Manipur gi Chief Minister sinmagi wapam ama phongdok narakli basi yumpham yaudabni hauzik oiriba phibam asida Manipur gi Chief Minister sinmagi wapam center ki lusingba singi wakhal da laite Hena dom thauna happy duna lamdam sida oiriba tangdu leitadaba phibam asi luisinna bu wafam sing khanana ba mot phongdok nari Manipur gi issue gi matang hangbu wang amada Chief Minister hai Manipur thokliba irang asi lengakna mitop khandokna ba hotnarubu dagini lamdam sida gi mitop khandok ba haibasi laiminari ba naga Mitai pangalamadi mamangai degi laminaraklaba Kuki furup singi oinasu yaifagadoribani masida Kuki immigrants singa mitai misam singa onsinduna landarakpas yamna lebak thibani irang asi lusinde haiduna miyamna warawnari adubu makoina haibadi Kuki singna thamliba agenda singa si yari hain hektamak pithokpa yaba wafam amata yaude maram aduna irang asi gi worosin ama lakpa ngamdabani hainasu Chief Minister na makata na phongdokhi Amarom dana Zeribam ki thagdok MLA Usabudina kanem tarakli Zeribam da thokliba thogwaning da thagdok si amu hana thoktana bhot namin si masida MLA amo ina thogdang lawgani hana Zeribam AC ki MLA MD Usabudina phongdokre mangna hai Zeribam ki Goldon degi S sarat kauba miyo amana maki farm na thabak suruga halakpagi lamida Kuki singna faraga tamthina hatlambagi thawong adu yamna lebak thiba thawdo amani thawdo adu akan mamongna kanem tawi mangna hai hawkiba kumja English singaniga kungo homdegi me ahumdegi Manipur thokliba kanglup anigi irang siga mari lainana sei adumaki me marida SP Zeribam ki office ta Zeribam district khunda minari ba furup sing punsinduna semkiba peace committee semkiba du amuk nahonana mapangal kalalasi Civil society organization sing rural amadi urban elected local body sing ngarangi thawdo adugumba makhatana district asida thoktana ba apunbagi thawdang adu lominasi hainas MLA na appeal tawri makhasa tharak poina to papawmana torel maru dagi nung kop thoktuna yaning da ba phongdoktuna nongpok sakmai da haina wakat mi phamkhre isinga horakpham oiriba torel maru gi sing dagi nung Kothok pigano mausagi kal kahloisi haiduna nongpok sakmai gi akoibda leiriba khun taraga mari gi miyam nangasi nongpok sakmai gi NESA ground pocket mi phamkhre North Eastern Environmental Protection Committee na sinduna satakhiba wakat mi phamaduda saruk ya khibi nupi amana phongdorakpada isinga horakum oiriba torel marugi singasi thugai bigano nung kokhok bigano haina khul taraga mari gi miyam asina wakat mi phamasi phamjabani sing thugai duna nung kokhok pa si thingbiu haiduna khunja singna horibi ihawasida khunja singda aki akhang pibe tawbigano miyam puna horibi ihawasida yanaba puraknaba honabiyo miyam asina nung Laingoi pekpada thingjinma nate singi fajarba mahauksagi oiba phibam singasi thugai bigano haijaba kaktani aiki mana makhatana hai mahauksagi khalbu ngaktuna thamnaba hauba ihawasida khulai paiduna khunjasina kian khanganba sitawbigano yawoloi isa singna mayaida watembiyo maduna taduna mama singna onsinduna aki akhang nanghanduna laiba tarabadi mama oibisingna sahi ama hena ahing yarektuna ngakliba ngasidigi hauduna khunja taraga marigi mama singna ahing yarektuna singmu ngaklaroi haiki
Wakat mifam aduda environment kananaba organization khudimangna mating pangbiyu khulai paiba kangbuna misam prajada khut thaba kanem tawi sing thugaiduna nungkhopna singba tholakpa apapataki daita masa masana pujagadabane masu misamna khut thabalu prajagi yeknabane hene thaba placard singju sijanaki makasa thara koina tentang na topa pom es harat ki mihat ks jeribamna kanem tarakli ngarang thil pung ahum taba matamna ks jeribam district council gi finance secretary s ronald singha gi apokpa s harat kumar singha sakhangdaba kuki singha masagi farm dagi halakpada lambi dagi khasi kunji hariba mafam asidagi fadana pukraba matung pung mangam tarakpada molargaw amadi Paiton part 2 ga thangnaba mafam amada yamna tamthibu mongda mangaka thangna lelaga halaga thamnamba thawong ks jeribam district council na akan mamona kandem tawi hari Case as Jeribam ki sirol sinhai miat pada sina basing atu pada father ain ge ba akwa serak fi gadamni miat pa fatri ba pawa case ena to min lai thokle thawdo asu ki matana sina basing fatri ba pawa Jeribam ki praja miam lokalak pa khong thang kudimakta saruk ya ga ni loina imu munung gi awa ba su saruk ya ri haidi adu hausu kuina di miam pau su matang su sinjar ge ma su miam pun no ba update nga minase hana channel su ki me ke de gi su miang ma phamda makata na thamjari